अहानबदा मरोइबा पाउ पीआर लोइदुना पावर हेक हंजिलकपगे एमएलए सिंगु थवोइदबा ऑफिसर सिंग चप चाबा पारा तंबिगनी हाइना खुराई केंद्र की एमएलए ले सांगथेम सुसिंद्रोना फोंदोक्रे वाना तानसिलिबा से लाना चटखिदना गवर्नमेंट अमसुंग आरबीआई ने याबा लंबीदा चटसी हाइना डीसी इम्फाल वेस्ट मयांगलंबम राजकुमार ना हाइख्रे डायबिटीज नारक मतमदा ऑर्गन मंगादा चाउना खुदोंग थीबा थोहली हाइबसि मियामना खंगबा तंगाई फदे हाइना हेल्थ डायरेक्टर ना हाइख्रे साइबेरिया दगी तामेंगलोंग डिस्ट्रिक्ट चक्तारंबा अमूर फेल्कोन ngarang दगी साउथ अफ्रीका तमना पाइख्रे अमदी चिल्ड्रंस डे की थोरम मणिपुर दा सुमफम क्यादा पांगथोकनाख्रे खुरुमजरी ISTV पु मिरेंग ताबिरिबा पुमनमपु तराम नोकचरी हौजुपाउ संदोना पिसरी पीआर लोइदुना पावर हेक हंजिलकपगे एमएलए सिंगबु थवोइदबा ऑफिसर सिंग चप चाबा पारा तंबिगनी हाइना खुराई केंद्र की एमएलए ले सांगथेम सुसिंद्रो नंगसी मैते लेमा विलेज लेवल फेडरेशन टॉप खोनांग मखोंगी ऑफिस बिल्डिंग संगाबगी थरम हाइख्रे थरम अदुदा एमएलए सुसिंद्रो न मखा ताकिबदा हाना पावर पाइरिंगैदा उननबा होटनरंबा ऑफिसर क्या केंद्र की चखो थौरांगी मतंगदा वारी सननबा फोन तौबदा फोन पाइरकिद्रे कॉल बैक तौरक्त्रे पीआर मनुंग ओइबना एमएलए सिंगी पावर लेत्रिबसी अमुक हना पावर हलक लरोइ दबगुम थवई वावई दबगी मतौ उलकपसि नुंगाइते हौजिक लेरिबा पीआरसी मथंग चही की फेब्रुआरी की तरागनिथोई की ममांगदा लोइबे याबगी ओइथोकपा चांग वांगना ले पीआर लोइख्रबदि हौजिक पावर लौथोकलगा लेरिबा एमएलए सिंग पावर हंजिलकनी पावर हेक हंजिलकपगे एमएलए सिंगु थवोइद्रिबा ऑफिसर सिंगदा परा सोइदना तंबिगनी अखोइगी लेबागसी मियामगी मिहुतना लेंगाकपा लमनी पावर पाइरबसु पाइद्रबसु मियामगी महुत सिंदुना मियामगी आइफनबा हाइरकपा वाफमदा ऑफिसर सिंगना ताफम थोई हाइकी ऑफिशियल सिंसे मखोई खनब नमदब फलई मोई वखनदना अखोइसे अमोना हलारोय खनब आगे वखन लेबा अद अमोना हलारोय हाइसे हलाका फलतादो ऑफिशियल सम यावरे मसी मोई मसाना खंगदम हाना अखोइना सरकार पाइन नाइ मतमदना अखोइदे अप्रोच तौरबा अखोइदे सीमदे तौसी सीमदे तौनसेना तजे तानरमगा सलकपा लामबो सिंसे हुजी कमाइ तौगेदा अखोइना फोन तौबोता पाइनिंग बोई तौवे हुजी एमएलए ओइरिनेबो कोइसे एमएलए ने तोक्रिनेबो सरकार सेमकुदा मखोइनसु खंगजगदबने हाबिने ए सरकार अमुलादि अखोइना नसि तौरिबा पाप मयाम सिंसे मदु कॉपी कदा कॉपी ओइदसु मोइसे खंगदम दरकार ले सेल की वैल्यू अमसुंग अकाउंटिंग खंगहनबा आंगांग सिंगेसु बैंक अकाउंट हांगबियु वाना तानसिनजरी बाइखोइ की सेल लाना चटखिदनबा गवर्नमेंट अमसुंग आरबीआई नि याबा लंबीदा चटसी हाइना डीसी इम्फाल वेस्ट मयांगलंबम राजकुमार नंगसी एसएलबीसी मणिपुर अमसुंग एलडीएम इम्फाल वेस्ट सिंदुना डेफ अकाउंट क्लेम अमदी सेटलमेंट की मतंगदा पार्ट 2 मखालेकाई कम्युनिटी हॉल दा पांगथोकिबा मेगा कैंप हाइख्रे डिपार्टमेंट ऑफ फाइनेंशियल सर्विसेज गवर्नमेंट ऑफ इंडिया अमसुंग एमएसआरएलएम इम्फाल वेस्ट का खुसमनदुना पांगथोकपा कैंप अदुदा डीसी इम्फाल वेस्ट मयांगलंबम राजकुमारना मखा तारादुना बैंक अकाउंट लेबसी अहल खक्तगी नतना चही फारबा आंगांगसिंगी ओइनसु बैंक ता अकाउंट हांगबियु बैंक अकाउंट लेबा आधार कार्ड पाइबसी मथौ यामना ताई अकाउंट लेरबसिंगबु करमना अकाउंट अदु कमदौना ऑपरेट तौगनी तंबिरगा मखोइबु एक्सपोज तौहनबियु मदुना आंगांगसिंगदा सेलगी वैल्यू खंगबगा लोइनना पुंसीदा करमना अकाउंटिंग तौगनी हाइबसी तंबिसी हौजिक पोंजी स्कीम कया लमदा मसिदा थेंगनरिबसिदगी करमना लापथोकनी हाइबा ज्ञान ताबा चंगी बैंक के अकाउंट नंबर पीदबा अकाउंट सेल डिपॉजिट तौरोइदबनी हाइकी अकाउंट अमा लेगदबनी आधार पाइगदबनी मैपिंग तौगदबनी आंगांसिंगदा कमायना ऑपरेट तौगदबनो हाइबकी परासे होस्ते होन खर तंबीबा होगदौने ने खल्ले ई होगदको तंबीगदौने होइदा इमा इपाना सेनरगा लेबे यादना नोमा खोलगदबनी मासदना अकाउंट न हंबीबा अकाउंट कमायना सिजनने न खंगनबा पैसा की सिजनबकी परासे तंबीबा होस्ते होना लीड डिस्ट्रिक्ट मैनेजर इम्फाल वेस्ट एसबीआई डॉक्टर मैत्रम उत्तम लुवांगना
DEF हाइबसी Depositor Education Awareness Fund हाइबनी कनागुम्बगी चाही निपान हेना ऑपरेशनल ओइद्रबा बैंक अकाउंट की सेंफम असी RBI दा चंकीगनी मणिपुर की ओइना अनक्लेम की सेंफम असी लुपा करोड़ 30 रोम लई हौजिक क्लेम तौरकपा लुपा करोड़ अमा फादरी DEF अकाउंट क्लेम अमदी सेटलमेंट कैंपेन असी अक्टोबर थादगी December था फाउबा चथगदबनी कैंपेन असी मनुंग चना क्लेम तहोसी क्लेम तहोदबसिंगी ओइना बैंक त चटलगा क्लेम फॉर्म लौदुना अचंगबा डॉक्यूमेंट पिसलगा क्लेम तौबसु यागनी हाइकी मणिपुर जगह जगह डिस्ट्रिक्ट इसा इसा की मफम चटपीरगा बैंक चलगा अखोगी डेफ की पैसा क्लेम तौबियु अदुगा आइगी अकाउंट से डेफ ताखरबा ताद्रिबा हाइबसी उद्गम हाइबा पोर्टल अमा लेबनी RBI गदुदा तौरगा दम संगा येंबिरो अदुना हाइबा कैंपेन से डिसेंबर की तारीख 38 बौबा लेजगनी कैंपेन की मनुंदा क्लेम तौरगदी बैंक ने हमने स्पेशल प्रायोरिटी पिरकनी अतुम मतम से तुम क्लेम तौबे याय अदुना सिगी से प्रजादा मयाम नखोइना अपील तौजरे मणिपुर मियोई लाख तरे डायबिटीज टेस्ट तौबदा चाद तरागनी थोई खंगदोकप ngambasina lamdamasi डायबिटीज नाबगी चांग वांगले ताकपनी हाइना हेल्थ सर्विसेज की डायरेक्टर एन हेमंत कुमार ngasi स्टेट की थाकता पांगतोकप वर्ल्ड डायबिटीज डे की थोरम हाइख्रे डायबिटीज एंड वेल बीइंग विद एप्रोप्रिएट एक्सेस टू डायबिटीज केयर एंड सपोर्ट for their well-being and diabetes haiba dual team the state NCD division NHM Manipurna health services ka khusamnaduna classic grande da pangthoki pa thoramaduna healthcare delivery da mathongning thina tawa doctor sing yauna miyam da healthcare ki maram da e pau iduna miyam da fanghaliba paumi kharada so recognition certificate amadi award sing piduna punging thogatki director N Hemant Kumar na makhata na miyoi bagi hakchang da yauriba insulin gi mapangalasi kanna thamnabagi damang carbohydrate की चिंजाक सिंह का हेना चाबगे हेनबी थादोक पतंगाई फदे सेरेसिर डायबिटीज लाइंग नब हेल्थ केयर सिस्टम हेना मपांगल कन्नब होनरी डायबिटीज नारक मतम द ऑर्गन मंगा हाइबदी ब्रेन हार्ट किडनी रेटिना मदे नर्व सिस्टम द चाउन खुदोंग थीब थोहली हाइबसी मियामना खंग पतंगाई फदे हाइकी क्रिटिकल केयर से पेशेंट याम सीरियस होने नारको मतम दा क्रिटिकल केयर मैनेजमेंट दरकार नहीं अदा कोई रिम्स लई जेम्स लई मोई सिदा कोना बगा मक्तबा अदुना पेशेंट की कोई आउट ऑफ द पॉकेट एक्सपेंडिचर हंदला बा कोई ईगो बना म खुसम ना डिस्ट्रिक्ट तारा तरुता डेली आईसीयू हैव प्रोग्राम बा टेन बेड आईसीयू पोजिशन कांदा कोई सराउंड बेड साम को फुदा होगी बे 3 इयर्स सिदा पेशेंट जे क्रिटिकल केयर 7000 हेना कोई येंग खरबने कोई ऑन सेटअप दा कोई आईसीयू सुकाम बेड थांगमरा है हमरा क्वेश्चन दो सिटी कोई रियलिटी दे कोई इम्प्लीमेंट तौरगा मणिपुर कासिन को या तो हम सी की काना बसे कोई पीवे हम कन जरी ONCD Cell District Health Society Thawal na susinduna nga si malim gi mafam pumna magta pangthok na bagum Primary Health Center Khongjomda World Diabetes Day 2025 pangthokre tharamadra CMO Thawal Dr. Wainok Kulna aikhai khudimak hakchang fana leine ba hona si nomagi sajel tawduna natraga yumgi thabak suduna humang lokthok na ba hona biba matam gi fangliba heira sing yamna chana ba hona biba thaw amadi thum hanthana chana ba hona biba fai NCD screening amadi Chief Minister Health for All gi makhada chahi taraga nipan amadi masigi mathakta leiba mipum khudimak NCD gi screening tawbagi thabak paikhali aikhoi gi luxury ba Ayushman Arogya Mandir Sub Center sing Primary Health Center Community Health Center amadi District Hospital da laktuna mipum khudimak na nganna test toktuna isa gi status khangdopiyo amadi narakta na ba hona biyu haiki Diabetes and Well-being Haiba Team World Diabetes Day ki thoram leima chanura nawa tengbang lup na sinduna singjamai chinga mathak chongtham lekai da leiba lup asigi office ta pangthokre thoram gi saruk ama oina miyoiba kayada lemna blood sugar test tobiba khakna tana hidak langthak su lemna piki thoram aduda saruk yakiba Dr. S Bayabatina singjamai gi akoiba da leiba diabetes narabasu hospital chatuna laing baki khudong chadaba ahal oiraba madi lup asigi miyoi singu mateng oina bagi damak ngasi thoromasi pangthokpani mahangna makha takiba da diabetes asi launaba leina oidrabasu aikhoina chaba thakpa madi hakchang sajel chang naina tawdrabadi leina asina narakpagi chang yamna wangi amadi karigumba miyoi ama hariba leina asina naba hokrabadi punsi chupa sagonaduna hingbaga loinana aikhoida yamna maru oiriba heart kidney amadi mitta kahena sokhanbagi macha amasu oigali haiki
Lifestyle and dietary modification si hidaka loina na chathaba yam darkar oi aduga risk factors khaibadi ekoina aigi isada BP wangba aigi isada heart narakpa diabetes ki mari lenaba natraga atopa sahi na oidana torokpa taradi madu thingnana ba hona bigani mioi khudima hepatitis B C HIV nadana ba yamna section thorang tobigani India da miyoi chamagi manungda kun diabetes nadana malemgi changdagi changwangle laina sidagi cheksin bayamna tangai fadre haina Senior Citizen Society Khundrakpam AC gi General Secretary Dr. Ketramiam Kalana phongdokre wafamasi Senior Citizen Society Khundrakpam AC na sinduna pangai de leiba Ram School da pangthokiba World Diabetes Day ki thoronga mari lenana phongtokibani Glenmark CV na sponsor tawduna pangthokiba thoromaduda free medical camp amasu pangthoki thoromaduda saruk yakiba singna diabetes ta ki ngakthoknaba wasak lominaki Tharonga mari lenana Dr. Kalana makhata kibada malemgi oina mioi chamada tara diabetes nai haina panari changasi India gi oina di mioi chamagi manungda kun nai haina panari laina astagi lapna laina ba diabetes amadi BP gi chang khamdokpa diabetes naraklabagi kokta stroke thohanba heart attack torokpa kidney fail orakpana chingba thorpa yai laina asi leirabadi chini madi atai athumba chinjak chadaba nongmada minute 30 dagi tadana haksang sajel tawba haibana chingba diabetes tagi lapna lainaba tawgadaba thabak sing tawminanaba punna wasak lominabani haiki Siberia dagi pairaktuna Manipur gi Tamenglong district chaktaramba Amur Falcon ahum mingthonduna satellite transmitter tech tawduna thadokiba Chuilon village dagi thadoktuna ngarang dagi South Africa tamna paikre thasigi taragani thoida apang alang haina mingthonba Amur Falcon ani amadi hojik Telangana amadi Orissa yokre ningsing bayai thasigi taragama thoida Wildlife Institute of India Dehradun amadi Tamenglong Forest Division na Amur Falcon ahum satellite transmitter tech tawraga Tamenglong district ki Chuilon village dagi thadokibani Laibak Sinba Thungna Laibasigi Ahanba Prime Minister Oikiba Pandit Jawaharlal Nehru ki mapuk nimit November gi Taraka Mari sida pangthokliba Children's Day gi saruk oina Social Welfare Department Government of Manipur na sinduna Children's Day gi thoram pangthokpaga loinena relief camp te leiriba angang singi oiba nongmagi oiba sports meet amangasi pangthokrai Kumalampak Main Stadium da pangthokpa Children's Day celebration cum sports meet ki thoram aduda Social Welfare Department ge Director Ana Arambam na hai ngasi gi numena se India gi Ahanba Prime Minister Pandit Jawaharlal Nehru ki mapuk nimit ningsingbo oina lebak pumbagi oina angang singi nimit haina yamna harau tayambaga loinana pangthoknari Manipur da Social Welfare Department na sinduna chahi sigi oina angang singi nimit asida tongan ba district manga da leiriba relief camp singi angang singi oiba sports meet amangasi pangthokpani angang pumnamak Lebasigi lanni khangna makhoida harauba nungaiba mikup piba changi ngasi sports meet asida sarukyariba angang sing asi akhang kanba thongna phaba angang ngaktani angang sing bularik laishu takpi tambiba khakta natana sana khonabagi lamda pusinduna discipline teamwork self confidence amadi healthy competition gi wakhalon ama lehenba tangai fadi haiki akoina sanaba haibasina discipline respect teamwork gi wakhalon chenhanduna isagi confidence lehanbada mateng yam phangi haina thamjage masida aina thoiba thoidaba haiba leite yamna maru oiribadi participate tawbaduni aduga aikhoina angang singbu larik khata hainanaba hotnaba natana makhoibu thaujal haiba minungsi khangba achumba chatpa mi amamam oinaba hotnagadabani Social Welfare Department ki Secretary Robert Singh Khetrumem na hai ngasi ki numera se angang sing numit ni angang sing da nungaiba mikup ama piba changi numera sila angang sing maruina relief camp te leiba angang sing bu sports ki event ama silaga makhoi gi oiba talent uthokhanba thaksi khasi masamo fana leiba gi hainaba lehenba loinena healthy competition gi wakhalon ama piba ngamgani haiki Ngasi numidasi is dedicated to the children who are present here. Makoigi life ta makoigi lairiba hojik lairiba stage asida ngasi numidasi especially akoina sinjaduna makhan gi sports makhan gi activities kya sinduna angang singbu encourage tawbiba angang singna pamjabadu koina khara sinjaba healthy competition amaga competition with teamwork discipline adagi haksam phana leibagi wakhalon masi phajana chelhanba
ꯑꯗꯨꯒꯨꯝꯕ ꯁꯤꯒꯤ ꯄꯥꯟꯗꯝꯁꯤꯗ ꯍꯣꯠꯅꯖꯕꯅꯤ India ki ahanba Prime Minister oiramba Pandit Jawaharlal Nehru ki mapok numitpu Children's Day haina lebak asida pak sanna pangthoknabagumna Ruda Academy Thawal nasu tarurak suba angang singi numit ki thauram ngasi Academy asida pangthokre tharamadura DM College of Teacher Education ki Principal Dr. Konika Khuraijam Ruda Academy Thawal ki Principal Ilangbam Romeo Academy siki Teacher in Charge Saubam Onalisana maroiba mioi singwena sarukyaki thauram gi sarukama oina ngasi gi athoiba mithunglen singna luchingduna leikidraba Pandit Jawaharlal Nehru ki photo da leisu katune kai khunubut ki loinana Academy du gi mahiroi singna makhal machil kya gi cultural program sing sumyam da utki Children's Day ki thoram Lila Singh Khongnangkhong High School na susinduna school asigi hall da pangthokre ngasi ki thoram adu da school asigi headmistress NG Ibetumbi school asigi hanagi oza Aitsrita amadi senior teacher ke Kedrani na chingbana thoram apu singwena sarukaki thoronga mari lainana mahiroi singna thangta amadi sarit sara uki amadi school asigi chahi sigi khwaidagi faba mahiroi yauna class 1 dagi 10 fawbada leiba school nithina kaba mahiroi singda selgi mana sing pidana pungning thogatke Thawal Wangbal Mayai Lekai da leiba Rural Voluntary Services RBS na run tawba iramdam Ningol Sanglen Open Shelter for Girls Wangbal Mayai Lekai amadi Redo Nawa Sanglen Children Home for Boys Wangbal Part 1 Anina punna sinduna Children's Day ki thoram ngasi RVS campus ta pangthokre Children Home ani sina leiba angang singi tongan ba cultural show mari activities kya utpagaloina na makhoida khudol kya su tamduna haraute am phungdokhiba thoromadugi nunggi oiba warol piraduna RVS Wangbal gi secretary Babita Sapamna India gi Prime Minister oiramba Pandit Jawaharlal na angangbu luna tawjaramba angang singi dama khanjaramba kya adubu ikai khumnabu oina ngasi gi angang singi numina si pangthokpani home da leiriba angang singi oina di makhoi bu nithina lairik tamba fanghanba makhoi gi fangfam thokpa hak sing adubu fanghanbi ba haibasida yumfam oiraga numit asina lakpada makhoi gi damak kari kari tawba ngamlabagi haibdu uthokpoina palan thoramasi pangthokpani haiki Children's Day ki thoramasi Nambol Foijing da leiba henthoiba mahikol dasu mahikol asida tamba angang singi makhal mathil gi thoramga loinana pangthokre thoramadura cultural activists ningthauza lanchana ngasi gi angang sing tungi yumbi oigadoriba maramna makhoibu achumba afaba lambi da lamjing biba mathautai pigliba angang sing achumba afaba lambi da lamjing biba ga loinana makhoina aikoi gi future ni mapangal kanba lamdam ma ohenna ba hona bada aikoi apunba gi sattam ma tangai fade isagi lining laishol dharma chatnabi amadi fize chakcha ngakna thamba haibasisu chakhotpa amadi afaba khunai ma semnaba hotnabada maru oi haiki tungda mahikol asta class pre-nursery dagi class 3 fawbada tamliba mahiroi singna utpa masada leijaba haisingba jagoi isei recitation solo amadi group dance kya utpana maru oiba thoram oikibaga loinena makok mathang taraba singda manamathumsu yenthoki Women's Income Generation Center WIGC Thawbalna run towa Children Home for Girls ki oinasu Children's Day ki thoram ngasi home asa pangthokre thoramadda Ronita Enterprises ki proprietor Haikrujam Ronita WIGC ki executive member Mutum Romila home asigi mother Athokpam Avena amadi home asigi staff singna saruk yaduna Pandit Jawaharlal Nehru ki photo da leisu katune kai khumnaki amadi angang singda khudol pot kya matamki Children's Day ga mari lenana District Administration Imphal West ki meeting makhada JDO Zone 1 sinduna Langol da hangliba alternate housing complex Langol Game Village leidiba internally displaced students singi oiba drawing competition ama pangthokle Class 3 dagi 5 fawda tamliba mahiroi singi oiba competition aduna mahiroi kontra ga mari na saruk yakhi amadi Samagra Siksha Manipur gi makhada school bag su mahiroi sing adu da yenthoki District Child Protection Unit Technopal Department of Social Welfare loinana District Administration Technopal amadi Child Welfare Committee Technopal ga punna khusamna na sinduna one day awareness cum celebration Children's Day ki thoram DC Conference Hall Technopal da Rahul Gupta IPS SP Technopal na chair loduna pangthokre thoramaduna angang singi hak amadi makhoibu khudong thiba thoktanabagi matangda tongan ba wangang loi singna wangang ki bagaloinena achamba khudol sing internally displaced children sing da khusinaki
Angangsing masa mau fana thamduna afaba wakhalon lehenaba ki pandamda Social Welfare Department su chaliba chahi sida sports amadi IDPS angangsing da hena meeting thamduna thabak paikhali haina Social Welfare Department ki Director Ana Arambam IS nangasi Children's Day ga mari leinana Observation Home Children Home amadi Government Specialized Adoption Agency singda sports ki potlam sing Harmonium amadi athuma housing yenthokpagi thorom da haikre Takel the Labour Government Ideal Blind School the Pangthokpa thorom the Social Welfare Department gi Director Ana Arambamna India gi ahanba Prime Minister Jawaharlal Nehru gi mapok namit ka mari leinana pangthokpa thorom ni angang singsi nation asigi future ni haibagi maroi wakhalon adu da khallaga chahi khudingi November gi tara ka mari asi lebak sin bathuna Children's Day asi pangthoktuna lakli Social Welfare Department so government ki special school mari leiri basida yamna maru oina department na lawjaraga hotnaba yabasu honari haiki Prime Minister Narendra Modi gi humbudra manga suba mapok namit kamari leinana Narendra Modi Vichar Months North State Zone sinduna Narendra Modi na lebas da paikhat lakhiba chakho thaurang sine yumfam oiduna state level painting competition ama singjamai chinga mathak leiba how ground da pangthokre competition adu senior junior sub junior pre junior haiduna category mari thokna khaidoki competition adu ga mari leinana Paridi Art Group ki President Nirmal Vaidna PM Narendra Modi gi humbudra manga suba mapok namit kamari leinana sports amadi art and culture gi oina competition kya India pumbada pangthoktuna lakli Narendra Modi na lebas da paikhalakhiba thabak thoram amadi scheme singda yumfam oiduna ngasigi painting competition asi pangthokpani chahi sigi September gi 19 da Delhi da pangthokhiba Kartavya Path ki thoram da PM Modi na paikhalakliba scheme amadi policy utpa kilometer tara sangba canvas amadi artist listing kungamanga na saruk yaduna laiyeki lebas leiriba mahiroi khudima art and culture amadi sports samai onsilabadi draktagi lapna leiba ngamgani haibagi pandamdani haiki My request to everyone, all parents also, we are requesting you encourage your children in sports and in culture. So they will become a good citizen, they will become a good human being also. Manuscript paper documents sing liduna thamnaba Manipur State Archives na National Archives of India ga khusamnaduna nomagi oiba workshop ama thasigi kunda pangthoklagani haina Director Kaithilakpam Dinamanina Paugi mifam da Art and Culture gi Director K Dinamanina makhatara duna haikre mahana makhata na puwari ga mari leinaba potlam kya kamdauna tekhan kaihandana thamgani haibage awareness wali masina maram oiduna potlam sing adugi quality hantharakpa yautabanate Manipur State Archives sa leiba amadi fangba document manuscript na chingbasi crore amarom lai mamangda tissue lamination tauramba yauna digitization tawba hokibadu chahi ahum lo masda lak manga ga lising marfurom digitization tawba ngamkhre atai su tawna bo honari haiki matamgi matungina ahongba kya AI technology na chingbasu lakli masda archives na lokshin basu ngamdaba lanai oina thamnari ba ipai pu ga mari leinaba luna lacharaga thambasing asisu preserve tawbagi tangai fadaba lai haiki Hauji hogi private property oina sum to bai ta manuscript sing je lai to na la pa khotpa ma to badum su mayam thangai poche khoi da transfer to biro haibu su ya da ba bai bu na thambiram bani haibegi mowung si da moina yamna secret oina lo ba hai da phajana preserve to bra di to da ba adi treatment wat pa duna paper quality khongde ubak to ni khongde ma da iram si ma si quality je sum handar pa ta masigi thok ta na ba haina National Archive ki ka ngu mogi expert ohum mari mulak tu di iban level per director general bau dak kadui ni aduna masigi khudong cha se mayamna lobiu haina request of jeri Manipur da cooperative movement mapung fana chakhalaba matamda Manipur chakhatpa state ama soidana oigani haina cooperation gi commissioner Dr. Sailesh Kumar Chauresiana humbudrani thoirak subo all India cooperative week celebration hongtokpagi thorom da haikre iboya hima sumang lela sangne da pangtokpanga siki thorom da commissioner Dr. Sailesh Kumar Chauresiana makhatara dana cooperative movement gi meeting da Manipur si tungi chakhat lambi da hena lakpa yaba lamda mamu oiri adumakpu thingnari ba khudong chadabadi cooperative society singna thamoi singna thabak tawdaba sini cooperative society chani chahungi mathakta computerization tawdana leirabasu thabak tawnabagi che chang lokhatpa matamdadi member khak tamak thorakpo oina uri haiki what is actually the problem is if
one cooperative society has to work. The whole member has to be in one platform. They have to be working sincerely. They have to be knowing everything. Why it is happening? That in some cooperative society, otherwise we have 200, 300 members, but when we go and collect documentation, we do documentation, only few members are there. Means it is not working to the desired goal of the cooperative society. The role of higher educational institution in Viksit Bharat 2047 strategies, opportunities and challenges haibi hiramda numini ni chukna chathagadaba national seminar ma ngasidagi Thobal Okramda leiba Waikhomani Girls College ki seminar hall da hawdokre. Waikhomani Girls College na College Development Council Manipuri University ka khusamnaraga pangthokpa seminar hawdokpadu da Waikhomani Girls College ki principal Professor S Manoranjan Sarmana Prime Minister Narendra Modi na English ngani ni fugatare ta khwaidigi develop oiba leiba ama oinabagi meeting ama leiriba se aikhoi gisu tongan tongan ba hiramda meeting thamba yai haiki seminar sigi ahanba technical session da Professor N Mohilal Maitei amasung Assistant Professor Dr. L Sunina Chairman amadi Rapaichur oikibaga loinena Guwahati University ki Department of Zoology ki Professor J.C. Kalitana hiramasigi matangda wa ngangkibaga loinena delegates kontraga mapan na makhoi gi paper present tauki Sardar Vallabhbhai Patel gi chamaga yankai sumompu kumon thauranga mari lenana Mera Yuva Bharat Kakching na JDO Kakching ka khusamnaduna Lamaidong Higher Secondary School dagi khongchira ma jatkre khongsaraduna school adugi principal Ripu Pyari Hazari Mayum JDO Kakching gi staff singamadi mahiroi kyana sarugaki thaurongi saruga moina essay writing competition amaso pangthoki Amaromda District Administration Jiribam na Mai Bharat Jiribam ga khusamnaduna Unity March pangthokre khongcharadu Ichel Club Divong dagi horaga DC Office Complex Jiribam da loishin ki khongcharadu da Mahiroi Singh NCC gi cadet sing Mai Bharat Jiribam gi volunteer sing amadi atai CSO sing gi mihot sing su sarugya ki DC Jiribam na mapangal kan me India ma semgatna ba hotnabada naha sing na logada ba thodang amadi Sardar Vallabhbhai Patel na pangthoklamba thabak sing singthaki English ngani kunga humdoi kunga mari amadi kunga manga Governor Award for Meritorious Award amadi tongan tongan ba hiramda thoidok hendok pa thabak tawba miyoi singda piba Rajkumari Sanatombi Devi Award 2024 ngasi North AOC da leiba Asazina Complex da pangthokre Rajkumari Sanatombi Devi Educational Institution Manipur na sindana pangthokpa thoromaduda Governor Award for Meritorious Award mahiroi ahum English ngani kunga humdoi gi oina Henbi Pukhrambam Chanu class 12 English ngani kunga mari gi oina Sagol Sem Ankita Devi class 11 Science amadi English ngani kunga manga gi oina Nandini Lauriam class 11 Science da Cash Award 30,000 amadi memento sing khusnaki makhatana Rajkumari Sanatombi Devi Award 2024 Oza ki lamda thabak thoidok hendok pa thabak tawriba Johnstone Higher Secondary School ki Vice Principal amadi Wangkai High School ki Oza Bisnu Latpam Tarun Kumari da Cash Award amadi memento khusnaki Nurse ki category da Brahmachari Mayum Amusana Journalist Award na Sangai Express ki Nando Saikom Differently Able Person ki oina Chinga Mathaktagi Will Basketball Player Chakpram Lokesori Sports ki lamdana boxing ki oina Mandingbam Jadumani Swimmer ki lamdana Koijam Athoba amadi Weightlifter dana Miss Sanjinbam Chawba Chanu Cash amadi memento sing khusnaki Amaromda co-curricular activities amadi sports of CBSE School Singi Karate Masanada Gold Medal Fanglaba Langambi Soram Amadi Silver Madi Bronze Medal Fanglaba Mahiroi Singdaso Manapiki Thoranga Mari Lenan Nomaitem Ras Mohona Asigumba Award Pibaki Thoramasi School Singda Private Institution Sing University Amadi Club Singda Pangthok Narakliba Apaba Kongtangni Nauriba Angang Sing Asida Aikoina Inspirational Piba Haibasi Makwegi Tungi Punsida Kanaba Piga Doribani, Governor Award to Piri Basimaru and Mahiroi Singdani, Masina, Mahiroi Singda Hena, Hona Ningbagi Wakal, Paholagani Haki. Inat Yokat Luptin, Iol na Miam Galoina na Paksana, Changslet Libakunai Sigi Miamgi, Luhong Kongdong Bada Tawhei, the Batabak Toram, Mayamama, Dotsin, Yanslak Libasi, Karam Nata Holaidogi, Habigi Matanga, Amski, Officer Iolgi, Tommy Singa, Heritage Convent ki Executive Director Sanjanbam, Bikram Gapuna Pamina Duna, Wakal Tamina Kre, Loina na Haukiba Numit Karanigi Mamanga Oza Sigi, Machanupi Luhong Bada Tawhei de Bakara, Taukibadugi Aswebadu Puna, Wakal Taminaki. Kunai Sigi Luhong Kongdong Bagi,
काइफद्रब मचत अदुगी मरम सिंह कुपना खंगमिनबगा लोइनना महाक मसाना मियामदा सोइख्रे लानख्रे हाइजबगा लोइनना मतुंग तारकपदा इयोल अमदि मियामना पाइखलकलिबा खुनाय सिगी जनरेशन कननबगी तमक चंगसिलकलिबा पब्लिक मास कैंपेन असिबसु सौगतमिनबा हाइना लेपनखी हाइरे हौजि पाउगी मरथना तेबे ब्रेमतंग लोमिनसी होंगलकलिबा पुंसिगी लंबीसिदा अरैबा चाबा याबा मखै सासिनदरी अदुना हिदाक लांथक कयाम चादबा यारक्ते सासिलिबा सिंगदुना अदोमगी लिभरदा कयाम सोखल्ली खंगबिब्रा लिभर नबु सोखलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंहल्लक्ति खुदिंग मक्सिबु ngakthokke hairabadi जोलिप 100% नेचुरल सिरप अमदि कैप्सूल जोलिप 100% नेचुरल सिरप एंड कैप्सूल मतमगी नुंसित नुंसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदक्ता फहनबा ngamlaba काफिडोन कप सिरप 100% हर्बल प्रोडक्ट नि लोक खुबद नतन नकमही चेलबा अमदि खंगनाउ मरेंग मरेंग चटलगा लोक कंखु खुरबा काफिडोन कप सिरप थकपियो काफिडोन कप सिरप ब्रेक मतुंग नमयाम उमखना तराम नोकचरी मखाताबो पाउ पिजरी मणिपुर क्राइसिस थोहनबदा चेनबा लेंगांगना इरांग असिना पिरकपा चैथिंग खांगदुना लेरिबा आईडीपी सिंग अमदि लमदम असिगी मियामना थेंगनरिबा अवाबा खंगफम थोकते इरांग असिगी अवा मैसा लांगदुना लेरिबा मियाम असिबु करिसु नाचुंगदना लमदम असिदा ओइरिबा फिबम असिगा मरी सुक्लै लेनदबदौना संगाई फेस्टिवल सिंगनी हाइना सिलिबस लमदम असिगी मियामदा पीबा अचौबा परामनी हारिबा परासी अइखोइना फाहौदुना इसाना इसागी इकाई खुमनबा ngakchaba ngamdaduna arang arakta tawthagiduna pukiba thoklabadi lamdamasi amuka hena mikha ponba khunaima oirakani haibasi irei cha khudingmakna khangminaba tangai fadi haina kokomina thadorakpa chirol amana hairi chirol asama khataraduna sangai festival di chamarak lakini peace and security leitana kadai degi tourism industry no kadai degi sangai festival asi manipur gi kanglup khudingmak saruk yahanba ngamgadoribra or masi खरा खक्तगी ओइगदौरिबरा संगाई फेस्टिवल दा थादगदौरिबा यामलबा सेनफम मसिगी mahai aikhoi chaba phanggadra or lanai officer amadi agency kharagi sendan lambi khaki oina maming tagi singadoribra wahanga sing asigi pakhum irei cha singna paliba president rule lenga asigi mafam dagi phangba ngamdriba fawbada makhoina miyamgi awaba sibu kupsinnabagi damak silakba thorang khudimak aikhoi miyamna saruk yaroidabani haibasi kokomigi firemni amadi masi aikhoi khudingmaknasu leibaki damakta ngakna chatminasi haina aroibada amka appeal tawrakli पंडित जवाहरलाल नेहरू अनोब इंडिया की आर्किटेक्चर नि बीजेपी लेंगाकना महात्मा गांधी अमरी जवाहरलाल नेहरू बु नाथैनब होनबसी मैबु फीना कुपनब होनबनी हाइना हानेगी चीफ मिनिस्टर ओक्रम इबोबिना एमपीसीसी ने सिंधुना कांग्रेस वावन पांगथोगिबा पंडित जवाहरलाल नेहरू की चामगा कुंथ्रा का तरुक सुबु मपोक कुमोनगा मरी लेनना पाउमी सिंह द फोंदोखरे तरमदुदे एमपीसीसी की लुचिंगबा कयाना सरुक याखिबगा लोइनना सरुक याखिबा सिंगना पंडित जवाहरलाल नेहरू की मितमदा लैसु कतुना इकाई खुनब उतखी थौरंगा मरी लेनना ओक्रम इबो मखाताबिदा ब्रिटिशना इंडिया दा लोइलम संदोकपगी मायोक्ता महात्मा गांधी की लुचिंग मखादा इहौ हौबदा अचौबा थौदांग लौकी हाइकी यामने हन खंगबिरे जवाहरलाल नेहरू असिसु भारत असि मतम सांगना ब्रिटिश की लोइलम शासन ब्रिटिशना शासन तौदन लेबा मदुबु भारत तगी तांथोखरगा भारत असि निंखा तंबा लेपाक अमा ओइननबा होटनबदा महात्मा गांधी जी की लुसिंग मखादा पंडित जवाहरलाल नेहरू सिसु मपुंसी कथोकपा हाइबा तारे तम सांगना जेल द लेदना फ्रीडम फाइटर सिंगी मनुंगदा महा असिसु अमनी हाइबदा आईडी हाइमन मथो ओय हाइदना खंजे मबुक मरातप लुचिंगबा अमा लाक्तुना लेबाक मरातप ओइदुना अवाबा कांगलुप फुरुप नाइबा अमगा अमगा नुसिनद्रिबा थक्सी खासी लेत्रिबसी कोकनबा निंगथौ चोरजित मतमदा तौखिबदगी तोइना उखिद्रबा अहोरात्रि महादुमेन महाजयगा लाक्लिबा नवेंबर की कुनगा तरेट अमदी कुनगा निपान पांथोकलगनी हाइना श्री श्री गोविंदजी टेम्पल बोर्ड की सेक्शन ऑफिसर मनोहर मयम बारिसना पाउमिसिंग फोंदोखरे हिरमसिगा मरी लेनना ngasi श्री श्री गोविंदजी टेम्पल दा पांथोकपा पाउमिसिंग उनबदा बारिसना मखा ताकिबदा श्री श्री गोविंदजी टेम्पल दा लेबा तोंगान तोंगानबा लोइसंग सिंगना कुपना खनारबा मतुंगदा लेबा की याइफनबा पांथोकदोरिबा थरमसि लाक्लिबा नवेंबर कुनगा तरेट की कुनगा निपान फावबदा पुंग कुनगा मरी चुपना पांथोकनी थरमसदा पला हुंफुगा मरी अमदी पुंगेबा तरागा मरीना गोविंददा थवल तौगनी हाइकी
ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧꯔꯣꯟꯁꯤꯡꯅ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯗ ꯂꯩꯄꯥꯛꯀꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯑꯕ ꯑꯃꯗꯤ ꯂꯩꯄꯥꯛ ꯁꯥꯟꯇꯤ ꯂꯩꯔꯛꯇ꯭ꯔꯕ ꯅꯤꯡꯊꯧꯐꯝꯒꯤ ꯃꯔꯛꯇ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯂꯛꯑꯕ ꯌꯦꯡꯁꯤꯟꯅꯕ ꯃꯨꯛꯅꯕ ꯍꯦꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯔꯥꯖꯁꯤꯡꯒꯤ ꯃꯇꯝꯗ ꯀꯜꯂꯝꯕ ꯃꯍꯥꯙꯨꯃꯦꯟꯅꯤ ꯙꯨꯃꯦꯟꯁꯤ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕ ꯃꯌꯥꯝꯒꯗꯤ ꯃꯥꯟꯅꯔꯣꯏ ꯃꯍꯥꯙꯨꯃꯦꯟ ꯑꯁꯤꯗꯤ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯄ ꯑꯗꯨꯝꯕ ꯃꯍꯥꯙꯨꯃꯦꯟꯅꯤ ꯑꯗꯨꯒ ꯃꯁꯤꯗꯤ ꯄꯪꯀꯠꯇ ꯀꯠꯄꯁꯨ ꯌꯥꯗꯦ ꯇꯧꯕꯇꯕꯨ ꯃꯁꯤꯗꯤ ꯇꯧꯗꯣꯏꯁꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯂꯥ 64 ꯂꯦꯞꯀꯅꯤ ꯑꯗꯒꯤ ꯄꯨꯡ 14 ꯌꯩꯒꯅꯤ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯑꯃꯗꯤ ꯍꯧꯒꯠꯂꯛꯏꯕ ꯃꯌꯥꯝꯁꯤꯅ ꯑꯉꯛꯄ ꯑꯃꯒ ꯑꯣꯏꯅ ꯌꯦꯡꯅꯒꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯍꯥꯙꯨꯃꯦꯟꯅꯤ Moirang ACG MLA Thongam Santina Kwakta Municipal Council area da paikhatliba thabak thoram sing asi koina chatuna yengsinkhre MLA ki khongchara duna Kwakta Bazar da nauna semgatliba public toilet Kwakta Kaichel ki hana ladiba Kaichel ki fibam dagi nauna market set semduna masak thokpa Kaichel ama ohenaba ki fibam yengsinbaga loinana MOBC ki makhada Kwakta public ground bu multipurpose sports complex hoina semgatnaba amadi Kwakta Bazar community hall ki hana ladiba fibam dagi hall asigi saruk khara extend tawduna matamga chunaba mongda semga sagaliba thabak sing yengsinki khongchara duda MLA na Kwakta miyamna paikhaliba chakwa thaurangi thabak thoram singda support tawduna hena khumang chawshinaba hotnabada mateng pangsinbagi damak thagat phungdoki ngasigi khongchara duda sarkya kiba jiya koba mioi ama Kwakta da MLA Thongam Santina paikhatliba development gi oiba thabak thoram sing atenba matamgi manungda irang leirabasu development di lepa yati haiduna paikhatliba kayasna chawkhatpa AC ma oinaba khumang chawshin gani hairaduna ing nisingani kunga taruki session nangnaba Kwakta Higher Secondary School lochil hanbiu amadi thaknaba isingi paikhatliba scheme asi ing nisingani kunga taruk faubada lochil handuna isingi awaba ko hanbiu haina su apel tawki Secondary main oina 2026 tagi koi session se hauna na bagi damakta 2026 tagi masi so koi MLA da amkana haijari loina na koi isingi project yam kana seme leptuna mi yang khai samana tabu kana suri masi su yara ga 2026 tagi ising thakpa su pangane hebe koi da Hazaba Malay, MLA na smile ko naman tam sa Kwakta gi lay CSO sing Kwakta Municipal Council daga Aksa Layribo Kibo Ampia Jamitul Ulma Kwakta gi Anjuman Coordinating Committee punawag na MLA na tawi iba development punawag tayo koy mayam siya support tawi amusong support adum tawgani Blossom School lingkhat ki bagi chahi kun nga mga mapung farak bagi Silver Jubilee celebration ngasi changangay dalay ba Blossom School campus ta pangthokre Tharamadura Youth Affairs and Sports ki Director Dr. Mayengbam Beto, Blossom School Management Committee Advisor L. Ibom Chamadi Blossom School ki Headmaster ki Santi Kumar na sarugyaki. Blossom School ki mahiroi sing na utpa jagoi isay na chingbana mapung oipa pangtok pa Tharamadura Marilay na Blossom School ki Headmaster ki Santi Kumar na. Blossom School asi mahiroi sing da hena extracurricular activities hena meeting thamlaga lingkhat ki ba school ni. School asi sports and education da afaba mahiroi kya putok na lagba chahi kun nga mga mapung fare. Shooting range the school asdagi state amadi national gi thak the school asigi mahiroi singna shooting competition kyada manalaw rakhre kayama su saruk national competition da saruk yanaba gi khallaga training piri education sector da su ahenba AI na chingba kayama su hapchinaba thawrang tawre haiki Managing Committee ka tanarga koi tungan ba sol togada mayam am leijare ajik nauna AI tholaiba adagi smart class ajik chatabadi aure adubu complete koi dabasi oelaga yamna attractive oiba angang singte interest piba galoina na admai togda teaching chi makha ta na progressive to honje na khanna jani Vidya Bharati Shiksha Vikas Samiti na sinduna Satab Sakti Sangam gi thoram Kongpal da leiba Bal Vidya Mandir Higher Secondary School da pangthokre Tharamadura Bal Vidya Mandir Higher Secondary School ki hanagi Principal Sagol Sem Laya Rembi Sapta Sakti Sangam State Committee ki Convener L. Raseswari Khurai Khaidem Laikai GP ki hanagi Pradhan Mukta Raskumari na chingba sarukyaki Tharamadura angang yamna pokpi nupi yauna tongan ba hiramda makok thongbi nupi singda manapi ki Thauranga mari lenana L. Raseswari na nupi singda aihenba pangal pi na ba kari tawba yai haiba khangmina na ba thauramasi sinbani haiki Masida akoina tawjaribasi nupisingi empowerment hengathanba amasung akoigi role of the mother si in society and environment sigumba mayam adagi nupisingi right and duties sigumba mayam se akoigi nupisingi da khanganabagi damakta pangthok saba program amakhakni Lenga ki school ama oiriba Kanga Senbi Upper Primary School Thobal Pakhangkhong Leirak ki numini ni chathagadaba
Marisuba Annual Sports Cultural and Literary Meet 2025 ngasitagi Pakhangkong Lerak Community Hall hokre. Hautokpagi tharamada JNEO Thawal Wai Achobana Athoiba Mithung School asiki Headmaster Hoidrom Suvasandra Thawramapu amadi DI of School John 2 Thawal Ningombam Rajena Akhanaba mithung sing oina sarukaki hautokpa numit ki mapung oiba thoram oina angang singi cultural show kya utpaga loinena activities kya da changdamna ki amasung thoidok hendok laba mahiroi singmu khudol sing piduna pukning thogatki RIS Distinguished Scientist Award 2025 Dr. Raghumani Singh Ningthaujam da khusnakre Research Institute of Science and Technology, RIS and Department of Chemistry, Manipuri University na sinduna pangtokpa chahi sigi RIS Distinguished Scientist Award 2025 lantokpagi thoram Manipuri University ki Department of Chemistry ki conference hall da pangtokre thoram asiga mari lainana Professor Moirangthem Daneswar Singh na RIS Distinguished Scientist Award 2025 Chemical Science Dr. Raghumani Singh Ningthaujam FNASC FPANE Chemistry Division Vava Atomic Research Center Mumbai Homi Vava National Institute Mumbai India da khusnaki Chinjak ta mipal tangdaba isagi pothokna ningtamna chajaba manaba khunai magi wakhalonda Irawat Foundation Manipur Head Office ki makhada Agriculture Department Manipur Irawat Foundation Manipur Thawal Branch ka punna khusamnaduna samaramda ningtham maru marang hunbagi thoram pangthokre Tharamadda Irawat Foundation Manipur Head Office ki President K.S. Kopen Luwang yauna mioi kya su sarukya ki bagaloinana low kraba lokfam singda ningtham maru marang hunki thawranga mari leinana Irawat Foundation Manipur ki President Khunjamayum Kopen Luwang na jahi kuntragi mamangdagi hongna Irawat Foundation Manipur na low kraba mafam singda ningtham maru marang hunbagi thabasi chathaduna lakli mari leinaba department na maru marang sing thamjinbagi mahota lobuk yohanba mathok tai Chinjak ta mipal tangdaba isagi chinjak na ningtam na zaraba matamda manaba khunai ama soidana lakani haibasi Irawat Foundation Manipur gi thajabani phongdoki maru marang se labuk yo honba ma sangeba adugi pandamda haktheknana khoi isa laga khoi tamojoi prakash aduga isa degi longba yauna khoi mafum sida paksana ngasi hunbagi campaign aji sathajabani khoi district atopa district sing Imphal East West Bisempur tongan ba lehoriba kaksingi district Kumamagi low yainaba matam lakpaga loinana highway da chaliba gari singna accident na chingba thoktanaba SP Thawal Manoj Pravakar MG meaning makhada District Police Thawalna National Highway amasung State Highway singda low yairuraga karakba tractor amasung gari singna labuktagi leibak leikhom ningthina taithok piraklaba matung thobiraknaba District Police Thawal gi maikedi appeal tawkraba matung leibak taithoktana highway da thorokpa gari faduna fine thianba hokre Ngarang numidang SP Thawal gi mining makhada Thawal Police Station gi OC Inspector S Ibomcha gi teamna National Highway da labuk leibak taithoktana thauraga lakpa tractor ama fadana lupa lising amagi chalan kaktuna fine thiankhre makhata na tractor amadi gari singna sigumba khudong chadabasi mayokna danaba madi general public ta apanba pibi danaba labuk leibak sing ningthina taithoklaba matung highway singda gari thobiu haina appeal tawrakli Ukrulda drug ki mayokta campaign chatluba Maitei Pangal Riders Club ki member singbu litan manaki kuki khulda thatlaga phurakpa Maitei Pangal Council gi maikaidagi yaningdaba phongdorakli Maitei Pangal Council gi President Haji Arafat Alina Riders Group aduna phana aranwa tawramlabasu matung tawdanaba Maitei Pangal gi lup amaga khusamnaraga pautak pirambo oirabadi warawnaba karisu leiramloi khong thudekpa makhai phuraba matungda pautak piraga thadorakpa thawong hakchina lawi haiki Panamara Leragasu, Makoi, Astoiba, mistake, point Leragasu, by Manipuri lady, Mati Pangi, CSO sing, Major Achowa CSO sing lady, organization, Anna Kumiam sing the Pau Hobby Loinana, Makoi, Fajana, Makoi would take the Kaidana Makoi, advice to be Adumina, to Viramagati Pava Dua. Putopra Loiraga, to the Poloraga, Saru Sana to the Poloraga, advice to Raga, police station in Mamanda, Makta Tador Pavse, Club Omana Tasena Masi Lavactivani. Todok adu da cheneriba maraleba mop adu da cheneriba muse kangup singado verified to biraga miyam amangda lale haijalu adu apology ama aku tahonbiu club singnasu Lona Thinkraba People's War Group Marxist Center Communist Based Organization asina hek safunglakpadagi khunai magi maruina depend toriba sectors in education agriculture madi health ta
लाना तौदुना सेंजा सुमजा तौबसिंगी मथक्ता मिटेंग चंगदुना लाकली हैरी लुबसिगी सेक्रेटरी सेंट्रल मीडिया कोऑर्डिनेटर लेनिन माइटे की चेरोल अमदा खुराई चाइरेन थोंगदा लेबा एनजी मनी कॉलेज असना सेंजा थुमजा तौदुना अरानबा थबक थौरमसिंग चत्तरे हैबा वाकत लुब असिदा हौखिबा इंग्लिसिंगनी कुनगा हमदोइदा लाकपदगी कॉलेज असिगी प्रिंसिपल मसादा लुबना चेरोल थादुना अचुमरान थिदोमिनानबा खंगनकी अदुबु मसाना तौजरुबा अरानबदुना मरम ओइरगा मसामकना लुबता पाउ फौरकपगी महुत्ता महिरोइ लुब अमगी खुथांगदा लुबता पाउ फौरकलबा मतुंग मणिपुर यूनिवर्सिटी कैंपस डिसेंबर तरागा हुमदोइ इंग्लिसिंगनी कुनगा हुमदोइदा लुब असिगी मिहुत अमगा लोइनना महिरोइ लुब अमगी लुचिंगबा अमा यावना कॉलेज असिगी प्रिंसिपल अमदी कॉलेज की गवर्निंग बॉडी की मिहुत अमगा पुन्ना मियोइ मरी फमिनादुना वारी सानारबा मतुंग कॉलेज असिगी मरुइबा डॉक्यूमेंट खरा लुबता अथुबदा खुसिनारकनबा अमदी डॉक्यूमेंट अदुबु कुपना येंगशिलबा मतुंग अरोइबा वारेप लौदुना वारोइसिन पुरकनबा खंगहनकी अदुबु लुबता हारिबा डॉक्यूमेंट खुसिनारकपगी महुत लुबना कयारक पाउ फाउबदा थवई उसितबगी थवोंग मवोंग तौदुना लाखी लेंगाक्ता कॉलेज असिबु लखटनबगी दमक अरानबा क्या तौखी हाइबगी खुदम चांगदम सिंगा लोइनना लुबता वाकत लकले मरमसना नुमित हुमनी फाउबगी मनुंगदा लुबता पाउ फौरक्तुना मसा मसाना तौखिबा असोइबदुगी दमक लेबाक मियाम खंगना सिंगदोकदबनी करिगुंबा लुबकी वाफम थवइदना लेथोकपा तारबदी मदुदा थोलकपा अफफत्ता खुदिमक मसा मसाना पुजगदबनी हाइरी हौजिक सानबकी पाउ अखोइगी सीनियर स्पोर्ट्स जर्नलिस्ट बोयानी थौजमदगी लौबिरसी ऑल इंडिया फुटबॉल फेडरेशन की मेंग मखादा था सिगी तंग तरनिपंदगी मथंग था दिसंबर तंग तरेट फाउबा आंध्र प्रदेश की अनंतपुर स्टेट तरातरुना ग्रुप मरी थोंगना खैरुतुना पांगथोकदोरिबा डॉक्टर तालिमरेन आउ जूनियर गर्ल्स नेशनल फुटबॉल चैंपियनशिप ता सरुग यारुनाबा मणिपुर की सनरी कुलमदी ऑफिशियल मरी पुन्ना मियोई कुनमरी नि साबा टीम मा ngasi imphal gi bir tikendasit international airport gi all manipur football association gi general secretary l joti moiroi yauna atai marui ba mioi singna yaiphamangol piduna lamtha khre lamthabagi thoram masida association asigi assistant general secretary l naba technical chairman th ibotombi executive member th ojitsu saruk yakhi manipur group sida karnataka chhattisgarh amadi gujarat ka taminari मणिपुर की अहानब मैच था सिगी तंग तरमापंदा गुजरात का सानगने अनिसुब मैच था सिगी तंग कुनमाथोइदा छत्तीसगढ़ मदी अहुमसुब अरोइब लीग मैच था सिगी तंग कुलुमदोइदा कर्नाटका गा सानगने सगोल सेम असाना मणिपुर टीम की मैनेजर थोंग्राम खुंजंगान बी सनुना मणिपुर टीम की कोच सुरजित नावरेमना असिस्टेंट कोच अमदी लांगोलजम प्रिंकी लताना फिजियो ओइना सरुक यारी कोच है कैप्टन दिना मैनेजर कोच का मानक खोचरनी नवे अमा अमना हाइब याकदौनी कोई ट्रॉफी पोरकदौनी चलीब टीम जी यामना खबर टीम नि ममांग येंगनावदि हनंग याम हेली कोइना याम हेली हायना नवे लाइथोपदि याते सानाबो खुदिमुगना कोइगे सी लाखमनि खलगा कोइ गबदे याते हारगा सानगदौनी को ऑल द बेस्ट ए प्रताप सिंह मेमोरियल मणिपुर यूनिवर्सिटी इंटर कॉलेज फुटबॉल टूर्नामेंट की अरोइबा मैच खा मणिपुर कॉलेज कक्चिंग अमदी थंबान मरी कॉलेज ओइनामगा सानरगने मणिपुर यूनिवर्सिटी स्पोर्ट्स कमिटी की मेंग मखादा पोलिसर कॉलेज हियांगनम वबगाइन सिंधुना था सिगी तंग अहुमदगी कॉलेज कुंथाना सरुग यादुना डीएसए कक्चिंग प्लेग्राउंड नो आउट बेसिस सानबा होकिबा ए प्रताप सिंह मेमोरियल मणिपुर यूनिवर्सिटी इंटर कॉलेज फुटबॉल टूर्नामेंट की ngasi kairak playground sanakiba ahanba semifinal match da kha manipur college kakching na prabhavati college mayang imphal bu goal ama sino da maiti ba piduna final sanghibane kha manipur college kakching gi mai pakibgi goal adu md salman na match ki humfumapan suba minita sankhi ani suba semifinal match ki sanakibada thamban mari college oinam na kakching khunau college bu penalty shoot out ta गोल तरुक मंगादा माइथिबा पीदुना फाइनल संख्रे मैच असिदा टीम अनिमंगना अपिबा मतमदा गोल अममम चनदुना ड्रॉ चटपदगी पेनाल्टी शूट ऑन डिसाइड तौदा थंबान मरी कॉलेज ओइनामना माइ पाखिबने अपिबा मतमदा संखिबा थंबान मरी कॉलेज की गोल अदु वाई डेविड ना मैच की कुनमंगा सुब मिनिटा संखि कक्चिंग खुनो कॉलेज की गोल अदुना एन रोहित ना मैच की हुमफु मरी सुब मिनिटा संखि पेनाल्टी शूट आउट संखिबा थंबान मरी कॉलेज ओइनाम की गोल सिंह अदु एन अभिनाश एम आरबिन एन लंचेनबा एन विद्यानंद अमदी के एस मोतीलाल संखी कक्चिंग खुनो कॉलेज की गोल सिंह अदुना एम विक्टर
S Wilbert KS Lohen amadi KS Rohit na sanki sathariba tournament asigi aroiba match tha sigi tang taratareta Kha Manipur College Kakching amadi Thamban Marik College Oinamga sanaragani ahum suba Premier League ki ngasi sanakiba match singda Rau Lairingbam Lekai amadi United Sandal FC mai pakre Sheikh Babu Macha Memorial Trust ni sponsor Toraga All Manipur Football Association gi meng makhada mamang thagi October tang manga dagi tim taramanga na sarug yaduna sai tagyel gi artificial top ground sanaba haukiba ahum suba Premier League ki ngasi SCSC sector ground sanakiba ahanba match da Rau Lairingbam Lekai na Southern Sporting Union SCSU Singamaibu gol ani sinoda maitiba pikimne Rau Lairingbam Lekai gi mai pakbi gol singadu Muhammad Soel na match ki tanam pansuba madi ningthogjam mani matumna match ki apiba matamgi ahapa minute ahumda sanki ani suba match ki sanakibada United Sandal FC na Sagolbal United pu gol ama sinoda maitiba pikre United Sandal FC gi mai pakibgi gol adu ahong khiang sothe na match ki nifumari suba minute sanki Manipur Archery Association gi meng makhada tha siki tang tarani thoidegi unit kulumdoi gi nupa madi nupi archer sahum sumna amana sarug yaduna sai NRC tagel gi archery ground sathariba kuntra manga suba senior men and women state archery championship ki ngasi pangthokiba 50 into 50 meter Senior Women's Indian Round BCAC Thawal Khetri Lekai gi S Lingen Thoibina score satuk tramari logduna ahanba NSA Kumalampa ki Maibham Lanchen bi Debina score satuk sumna manga logduna ani subamadi SICA Koiro Thongkhongi Okram Naubi Sanuna score sangwa marfutra mapal logduna ahum subata kre 50 into 50 meter senior men Indian round gi pangthokibada LMLCC Lamidongi Sindham Zinibasna score satruk ni phutaruk loduna ahanba FAC Langthaban Kunjegi Laisram Naukton Maiteina score satruk kunthani pan loduna ani subamadi LMLCC Lamidongi Silhen Balaitang Themna score satruk kunthatre loduna ahum suba takre Manipur Basketball Association gi meng makhada tha sigi tang taradagi nupa gi team tarama thoina group ani amadi nupi gi team manga punna team taratrung na sarug yaduna Brahmapur na habam basketball court sathariba kunmanga suba state senior men and women basketball championship ki ngasi sanakiba nupa gi ahanba match ta NSU Imphal na youth club Udipokpu point samga sumna ani amadi Humbudra Nipanda Maitiba Piki Ani Suba match ki sanakibada Wilders Club Ukrumna YOSC Kuraibu point Nipumari Kuntareta Maitiba Piki ahum suba match ki sanakibada Bisnupur District Basketball Association na Thawbal District Basketball Association bu Maitiba Piki mari suba match ki sanakibada Eastern Sporting and Wangkhaina LMYBA Lalambung bu Maitiba Piki Manga suba match ki sanakibada CYLC Singamathangna Sandel District Basketball Association bu Maitiba Pikre nupi gi ngasi sanakiba ahanba match da YOSC Khuraina Sandel District Basketball Association bu da Maitiba Piki ani suba match ki sanakibada Eastern Sporting and Wangkhaina National Sports University Imphal bu Maitiba Pikre Ministry of European Sports Authority of India amadi Khelo India gi meng makhada samagi yangkhaini thoi suba battalion serpem na sinduna tha sigi tang tarani thoi degi tim taratrung saruk yaduna eka train playground kongpan kongkham lekai ta chathariba sangai cricket tournament ki ngasi sanaki ba ahanba match ta triple C na Iril Ai bu ran samu kuma thoida maitiba piki match asida Iril Ai na tos ngamduna fielding khanki ahan betting taukiba triple C na over tarani thoida wicket ahum turaga run sani taruk lauki masiki pakhumda ani suba betting taukiba Iril Ai na over tarani thoida wicket taruk turaga run marfu manga khak lauduna match asi maiti khibane match asida triple C gi sanaroi kisanna ball samagni phumari da run ni phumari lauduna man of the match ta khi ani suba match ki sanakibada Car 11 na Monster Cricket pu wicket mari da maitiba pikre Monster Cricket na tos ngamduna ahan betting tawkibada over tarani thoida wicket mapan turaga run samga sumna amma lauki masigi pakhumda ani suba betting tawkiba Monster Cricket na
over taranithoida wicket taruk turaga apiba target adu yogduna match asi mai pakhibane match asida monster cricket ki sanaroi ke Vidyanandana run nefutaret wicket ama amadi case ani loduna man of the match ta ki ahum suba match ki sanakibada 11 news na Bengali Gorkha 11 bu run humpunithoida maitiba pikre match asida 11 news na tos ngamduna ahan betting tokibada over taranithoida wicket taruk turaga run cham kudranithoi lauki masigi pakhumda ani suba betting tokiba Bengali Gorkha 11 na over taramatoida wicket loina turaga run humputra khak loduna match asi maiti khibane match asida 11 news gi sanaroi El Santos na run marifu mari amadi case ama loduna man of the match ta khi Kakching District Second Division Football League ki ngasi chana ki bam match sing da SFC Sora amadi SSC Langmidong mai pakre District Sports Association DSA Kakching meng makhada tha sigi tang nipan degi team taren saruk yaduna DSA Kakching Playground sa thariba Second Division Football League ki ngasi chana ki ba ahan bam match da SFC Sora na Sesu Kakching bu gol tare sinoda maiti ba pi bane ani suba match ki chana ki bada SSC Langmidong na JA Kakching bu gol manga sinoda maiti ba pi Mari Suba Thoksom Ibobisak Singh Memorial Super Division Football League ki ngasi sana ki ba match sing da UKCCL oina mamadi TYDA taida tawbul mai pakre District Sports Association Bisnupur gi meng makhada tha sigitang ahum dagi team tarung saruk yaduna mini stadium Bisnupur sa thariba Mari Suba Thoksom Ibobisak Singh Memorial Super Division Football League ki ngasi sana ki ba ahan ba match da UKCCL oinamna OSA oinambu gol ani amada maiti papi khibane ani suba match ke sana khibada TYDA taida tobulna RFCC kainobu gol ahum amada maiti papi khre Thagachari boyai hauzulo selakpada maroi pau amkhana pisari PR loiduna power hack hanzilakpage MLA singbu thawoidaba officer sing chap chaba para tambigani haina khurai kendra ke MLA le sangthem susindro na phongdokre wana tansiliba sel lan chatkidana ba government amasung RBI ni yaba lambi da chasiya na DC Imphal West mayang lambam Ras Kumar haikre Diabetes narakpa matamda organ manga da chawnu kudong thiba tholi habasi miyamna khangba tangai fadi haina health director haikre Siberia dagi Tamenglong district da chaktaramba Amir Falcon ngarang dagi South Africa tamna paikre amadi children's day gi thora Manipur da sumafam kya da pangthona kre Nasi gue na di ISB na sandok chari ba pau matang silo sinjare mit eng tabiri ba puno ma po mukhana khurum jare